Los Angeles, 1985. Akibana thalaba sahar amani. Thong now jet na lonsinduna amadi. Mon makada fawa kulai tamnaduna tumnari. Yamna tamthiba predator ama chattuna lai haibasi khangnari. Mahakna random oina kanagumba amabu hekta hatogi. Akaknaba pattern khang mangamdi. Ngakpi ba haibasi sunglai leite amadi. Yamna kiningai oiba mihata hek hatli. Mahak asibuni Night Stalker haina khangnari basi. Ngasi history da thokiba tabra tujungningai oiraba serial killer ki case ama taminasi. Matau karamna Richard Ramirez na California bu aki tujungmana thalanki amadi investigator singna matau karamna mahakpu thingmangamki aduga karamba mongda mahakpu faaki haibasi khangminarasi. Thodok asi June 1984 gi achupa ahing amadagi haurakibani. Masigi thodok asidagi hauraga American history da yamna kiningai oiraba crime singi manungda ama oirakani haibasi kanamat khaludi. Victim oiribi Jenny Vinco asi chahi 68 surabi ahal amani. Mahak Los Angeles ta leiba apikpa apartment amada mathanta leiba. Mahak asi thangna hanjin thinlamki aduga mahakki makhori adu thangna lenbadagi luna changman khiduna tharak yanduna leiramba thengnaki. Masigi sin asi yengbada yamna kiningai oiki. Mihat asina taglibasi asauba natraga masidagi hena tamthiba amadagi oinamba yai adu matam aduda police singa makhoiga thengaina ga dawriba si serial predator amagani haibasi khanglamde. Crime asi top ama oina lekhi adu masiga manaba ama amuk tholakhi. Tha kaya ama thodok karimta thokhidi adu killer asina lottuna mahaki khudong chaba tanjang ngaiduna leiribani haibasi kanamat khangkhidi. Madudagi March 1985 da mahakna amuk hana attack tawrki. Mahaki method sing asi kiningai ni. Mahaki akaknaba pattern ama leite. Masidani police nasu ahanbigi oina identify tawba ngamdribasi. Mahaki victim sing asi diverse oi haibadi hal angang nupa nupi lair ina khunba amatta khaidi. Mahakna tongan ba neighborhood singda leiba miyoi sinde attack torami. San Gabriel Valley da leiba khungang singdagi hauraga Los Angeles fawba torami. Mahakna thang nomai amadi nungthangna chingba khulai sing sizinarami. Crime khudingmak random oi amadi attack torakani haiba predict tawba sungam ngamdi. Serial killer ayamana masag unique oibi style lay. Makoina pattern follow tawi haibadi chap manaba age group gender natraga jati amagi mathakta chathai adubu masigi misap asidi mayamdagi tongali mahakna pattern karimata follow tawdi mahakna ahal oiraba mi amuk hatkani madugi mathangda naha oiribi couple amabu hekta attack tawsani masinani mahak asi track tawba sungam ngamdribasi. March 17, 1985 Night Stalker ki aki tujungba si anauba mayol ama olakhi. Del Okazaki kaubi chahi 13 surabi nupi ama mahaki Rose Mitta leiba yumda kaptuna hatlamki. Mahaki roommate Maria Hernandez asi laibak phabadagi hinghauki. Numidang asimaktada pung amagi matungda amuk hanna attack torami. Veronica Yu kaubi chahi 13 surabi nupi ama Monterey Park mahaki kan manungdagi chingtharaga nongmaina anirak kaptuna hatki. Numidang amada nupi ani tongan ba location da hatki. Los Angeles ta leiba miyam asi pakhatpana loinaki. Thodok asi thokhiba tha ama leiraga attack ama muk tawrakhi. Vincent amadi Maxine Jazara yamna tamthiba mongda masagi yummakta da hatki. Maxine asi mahaki hakchang adu makak thatki aduga mamit adusu kothokpa thengnaki. Crime scene asi yengbada yamna tamthiba maramna investigator fawba kibana loiki. Investigator na killer asina satanic symbol sing wall the court laga yeklamba thengnaki. Mahak murder tawba khak nattana aki tujungba asi miyamgi marakta sandokli. 1985 ki summary orokpa matamdadi Los Angeles asi akibana pungyom sanki. Family singna thong asi poron ani lonsilami aduga thongnaw asibuna che na thingjinduna thamnaki. Tumba matamda mon makhada fawba khutlai thamnaduna tumnaki. Mayamna mahakpu walk-in killer, the valley intruder amadi aroibada the Night Stalker haina khanaki. Killer asigi maming asi yamna chatlaki amadi law enforcement agency na sumahakpu yamna kanna thigatpa horaki. Police ki mathakta pressure yamna leirami makoina footprints kapthokhraba nongmaigi maru amadi wall da iba evidence oina fangki adu tauri bi miyoi asi kanano haibasi chap saba khangma ngamnamde madudagidi karigumba anauba mayol ama tholaki. 20 July 1985 Night Stalker na midang amada attack anirak tawki. Glendale da mahakna couple amu attack tormi. Mahaki nupabu nongmaina kaplaba matung nupi adu sexually assault tormi. Pung kharagi matungda
Sun Valley da mahakna atopa couple amabu nongmaina kaptuna tamthina sokhanlami adubu handakti mahakna clue khara thamlamki madudi khomukki mami phangliba khomukki mami asi yamna unique oi masi aviar sneaker size 11 gini US da jura khara khartam yonbada ngairiba aduga Los Angeles tana amakhak yonlamki ahan oine yamna maru oiba clue khara phangba ngamle madudagi hapta kharagi matung investigator singna maru oiba clue amamu phangki attack amada hinghaurabi nupi amana haiki hairiba nupa asi wangi masapai aduga nupa asigi maya asi tinna loina charami mahakki mamit asi musinmui aduga yengmada akiba phawi amadi mahak amubu firol ngakta setli media dasu crime asigi paw ngakta ngairame city asi chamam nabana loiki mayor amadi police official singna press conference tawraba matung miyambu yamna mitna singna leina ba haiki adubu mathangda kari tholakani haibasi kanamata haibu ngamnamde 24 August 1985 Night Stalker asina attack ama chatharba matung uralapa karama mission vezo gi manakta thamnamki mahakna di khangjade police na atopa karama dagi hana fingerprint amasu phangbangam khrabani clue asina yamna tamthiraba monster amabu laksin bangam gadoribani detective singna fingerprint asi makhogi system da check tawba matamda khangbangam ki misak asi Richard Ramirez ni mahak asi chahi kunmanga surba yum laitaba misak amani mahakna crime macha macha tawbagi case kaya amasu leiramni mahak asi nisa toina chaba misak amasuni handakti mahak chain ba yararoi mathangi numitta Los Angeles Police Department na press conference ama pangthoki aduga mihar pasigi masak maming public ta khanghanki newspaper sing da mahaki photo na front page asi pungthan thanki amadi miyam da yamna kanba section thorang tawrga leino khanghanki city da leiriba miyam pumba mahakpu koithi thiri amadi ngaidi adu Ramirez ti masi mayam asi karimata khanglamde mahak Los Angeles thadoktuna Arizona da mahaki mayam unaba chatki 31st August Los Angeles da halakhi aduga grocery store amada changlakhi maluda mahakna newspaper khuding da mahagi photo hap asi urki pakhat aduna store adudagi yamna yangna lambirom da senthoraki aduga gari laktuna sen makanna honari adubu handakti Night Stalker asi mayamna thenga ainaki miyo yamana mahak haidu laurakhi amadi mahak miyana tanava horaki mahakna car ama huranduna chena ba honai adubu car manung du sinthaki mahakna muksu chena ba kanna honari adubu mi yaman kibana chen mangam khidi miyamna afang bu khulai paina dona Ramirez pu tanaki killer asi yamna tamthina futhaki aduga mahak asi punsinuna police laktriba fawba thamki Richard Ramirez phaba asi warigi haurak pasaruk khaktamak oidibani masiga iroinana American history da thokiba trial singe manungda khwaidagi mawong chalaba trial ama oiki conclusion phangnab hotnabada chahi kya ama changki trial si mahakna farba matung chawrakna chahi mari leiraba matung 1989 da hoki legal battle defense attorney hongdok hongjin tawba amadi courtroom da Ramirez pu farsi tawduna hatpa asina chingba mayam asina delay tawduna laki adubu masigumba mayam asina Ramirez asi hena maming chatlamni Ramirez asi ikai sungkhang khangdaba misak amani mahakna press ka unaba matamda hail satan haina lawram amadi masabu rockstar amagi mawong matawdongna tawramni aroibadadi mahak asi mara leire haina September 20 1989 da right taki Ramirez na murder tarahumdoi attempted murder manga sexual assault taramathoy amadi pochai lakpagi case taramari toki mayam asi nena tarami adubu nungai tabadi adumak lehuragani nusiraba sikraba victim singe thawai sing adubu amuk hana purak pangamnaroi adubu mihar pasinadi hojikti kanamata da attack akai thohan mangamlaroi Ramirez death sentence tawnaba right taki adubu mahak court makhok pongna lawki si bhaibsidi aina tawriba thabak asigi part amani masi kari sunatte adu mahak asi execution sungtaw tawkhide mahak asi appeal amagi mathangda appeal ama tawduna death row da chahi kun hena laiki tanja asida mahak asi dark celebrity ama oirakhi mahak ki fencing dagi letter kya ama laki mahak pukning thogot pisingi maraktagi marriage proposal fawba laki 2013 da chawrakna death row da chahi kunmari faraklaba matung
Richard Ramirez asi cancer na maram oiduna siki mahak asi sikhrabasu paukhum phangdraba wahang kaya amadi akibana thallaba lambising mahak na yatun tamna mahaki case asina yamna achoba safu amadi piram masina victim amadi imung manunggi miyoi sing khakta nattana law enforcement forensic science amadi serial killer gi public perception singda ahongba kaya ama puraki khwairi chawba ahongba ama hayagadi matau karamna police agency singna punna thabak tawminakhi 1980s ki matamda tongan ba agency singna pau fawdok faujin tawba si yamna tappi aduna Ramirez na Los Angeles amadi San Francisco da tathok sasin tawba matamda ayet apan amata lekide hojikti crime database amadi interagency communication da saukhatpana Night Stalker gum serial killer na crime tawba haibasi awaba oirgani adu forensic saukhalakpana criminal sing thuna yang na fab ngamlabasu Ramirez thamlamlaba akiba adubudi muthatpa ngamlabai mahaki case asina Hollywood ki serial killer gi blueprint ama oibe amadi masigi mathakta psychological impact sing lady hinghawa miyoi imung manung amadi law enforcement official phawna mahakna thoholamba trauma asina awawa paya piki aroibadi Ramirez ki legacy asi akiba haibu oiki adu masina lam kayada kumang sausin halamki mahaki crime asina forensic expert pu kumang sausil halamki law enforcement na criminal track tawbada ahongba kya puraki Night Stalker asi sikre adubu mahaki wari mahaki victim amadi masidagi tamhawa parasing asdi matam chuppagi oina lehuragani